Ngasi Nungthil Akanba Nonglei Loinana Tarakkhiba Len na yum kaya Amang-Ata Thokhankhre ingkhol da houba inshang napi kaya pummang manghankhre maraksida Lena Amang-Ata Thokhankhre ba yumsing athubada sabin sajilakani haina Chief Minister Thokhankhre phongdorakli Manipuri toina thengnarakta maongda silakhiba ngasigi Akanba Nonglei Nungsit ado chawrakna nungthilgi pung amaga minute 45 rom taba adwaidagi hangrakhi Nonglei Nungsit ado yawraktingai maoinana payai oirak chawba len sing yamna kungna tarakhi madugi matung ikan kanadana Akanba Nonglei Nungsit ado silakpaga loinana len amadi nong animak Akanba maongda taba hangrakhi Nong amadi len puna tarakpa matam ado nungthil popop ojarabaso humamam silakhi Akanba maongda nong amadi len taba aduna maram oiraga lambida gari thauraga chatpa ngamnakhide hana chatnaramba gari singsu lambigi nak yeta khamduna linakhe lambi nakanda leiba dukana jingba singsu ngaihak thonglanakhe nungthil pung anirom tarakpa adwaida len yawba Akanba Nonglei Nungsit ado tapna farakhe amaromda ngasigi len yawba Akanba Nonglei Nungsit aduna maram oiraga Manipuri tongan mafam singda chawna Amang-Ata Thokhankhre maru oina tinna kupa yum kaya lena panbadagi lawba yadaba maongda hokhe yum kharagi tindi Nonglei Nungsitna hundokpa yawnakhe presna fangba paw amagi matung ina ngasigi len yawba Nonglei Nungsit aduna Imphal West District ke manung chenba awang khunauda chawrakna yum chamagi mathakta Amang-Ata thokhe Thawbal District ke manung chenba wangjing lamding ilangpam laikai gi akoibada leiba yum ayamba Amang-Ata thokhe yum ahumromdi mafam adudagi hundokre haide laikai adumakta da yen broiler ke farm tawba miyoi amagi yen chamagi mathakta siki haide masiga iroidana lambi gi nak yeta houba upambi kaya tektuna turakpa yaukhe gadi kaya amaso lena panbadagi akai atoi thokhe loinana ingkhol da thaba mana masing kaya su lokhatpa yadam mongda pummang mangkhe nakal amaromda kayau assembly constituency ki manung chenba kayau bitra awang laikai mayai laikai laidenbi laikai amade makhal laikai da leiba kacha amadi semi kacha gi yum ayambana Amang-Ata thokre hairiba laikai sing asida leiriba yum manga rom Nonglei Nungsit aduna homtoki haire amaromda ngasigi len yawba Akanba Nonglei Nungsit aduna maram oiraga akai atoi thokraba yum sing athubada samjilakani haina Chief Minister Thokhankhre phongdorakli Nonglei Nungsit adu loikraba matung ikan kanadana Chief Minister N mahagi Facebook page ta thagalakpa warol amana hai lena Amang-Ata Thokhankhre yum kai pumnamak athubada samjinaba thorang tongde madugidamak yumbu singna mari leinaba Deputy Commissioner singda akai atoi thokpa yum sing aduge photoga konana aiba charol pisinaba Chief Minister Thokhankhre appeal torakli panba yabade Indian Meteorological Department ngarang thorakpa bulletin amada lakadoriba pung kunmari asida Manipuri yauna India gi awang nongpoki state marida Akanba Nonglei Nungsit lakpa yabagi othokpa lei haina orange alert lakthokhiba lekrabani IMD na orange alert lakthokraba state sing adite Manipur, Nagaland, Mizoram amasong Tripura ne IMD gi bulletin amagi matung ina state mari asida hayeng millimeter chamaga taraga manga dasmik manga dage Chani shubna mari dasmik mari fawagi changda nong chuba yai Assam da cyclonic circulation leibaga loinana Bihar dagi Manipur fawbada lower tropospheric level thengnade masina maram oiraga lakadoriba numit mangani asida Arunachal Pradesh Assam, Meghalaya, Nagaland, Manipur, Mizoram amadi Tripura akhak arang yawan nong chuba yai amade pung amada kilometer nimfudagi changkai fawba Akanba Nungsit mayok naraba yai haibu wafam bulletin aduda makhatana palakhibane
लेजे ताचलक्ना ngasi de koi yung kaya Amang-Ata thokna kotna yung ka huana kotna koi yung jai da chak chapum leitaba tumham bol teba thungum thapum leitana de praja myam wana haidere wani modam ba ai sairom si yam wana leiri aduna marum ga koi yung gi asok apan gi natana angang lu bising kai da ana ai ke yaro katra kota haiba ge medical line de ki sarkar government de ki koi health koi health ki side de ki mating yakna panganingi loina awana taraba yung kai leitaba tumhum chamung khangdaba horen kai dawni kamai tore haiba bok khangding lei ma chida koi sarkar na yeng atuk chang na mai lei basing di manmena ungda pilakuna mating pangpituna praja sing awab sing jamtan kon bi na ba haiduna koi doni hoda da lei ba desan social welfare youth club ki mai kai di upload tawgeri